Sekmai Nongthon Banda Kuki militant singna Nungtil Pobop the Nongmei Kapsinduna Landarakre Pausi Paunankon Pause degi Lokachabani Kuki Kulai Fiber singna Sekmai Police Station gi Manungchana Laiba Nongthon Banda Ngasinumit Yungamatung Pung Baroga Minini Pumangarom Tarakpa Nungtil Pobop da Nongmei round Kia Leptana Kapsinduna Landarakre Hairi Taudo Wasigi Matang the Pause Sina Pangba Pau Matungina Kuki Kulai Fiber singna Kangpokpi Police gi Manungchanba Sekmai Turelgi Mamang Thang Basarukta Laiba Filen Ki singi sarukta tampak tamna Nongmei round singa du Kapsilakhre bani hairi Nongmei Kapsilakpaduna maram oiraga Sekmai Nongthomban mamang turel mapal laiba hot mix plan da thabak sudra laiba sinmi sing amade mafam adugi khunja sing mipaina duna chenaki Kuki militant singna matam ngehak kanaraga tangkak anirak thokna landarakhi baduda mafam aduda khulngak leba khunja singna anduna Nongmei round kia kaptuna hanki manaknak pada laiba state force ki kangbu su jangsilaktuna pamdaba thodok thoktana ba yingsinba Khre Hairi Ojik Paubugi Oina Kangaudana Landarakhi Baduda Aso Open Yaubugi Paudi Pangbangandri Tongan Bamopamdagi Lalhouba Marigi Miui Taret Phare Thasigi Taraga Mapangi Numidang Wairam Pung Mangam Taba Matamda Nipan Suba Assam Rifles Amasong Nipu Suba Assam Rifles Ki Kangbuna Myanmar Tainariba Kamjong Districta Makangkong River Manakta Thiba Humbagi Thabak Sathakiba Operation da NACN IMG Kedar Ani KYKL Gi Kedar Ani Amadi Pripaki Kedar Amasu Masang Maming Kangbang Khre Hairi Makhoi manga Kamjong Police ta khusinnarakhibaga loinana logi oiba thabak lokhatuna wahang pahong sathari hairi hiram masigi matangda pause sina phangba pawgi matungina numit adu da phagatkraba NACN IMG Kedar sing adu Senapti District ki manung janba Risongphung village tagi Themrai so Siru sahi nifu apokpa laikhidraba Hailas kawi aduga atopa Kedar aduna Senapati District tagi Lungthar village tagi Luwang Saint Elias Longthang sahi nifu gataruk apokpa Lungthar kawi hairi phagalaba KYKL ki Kedar ani aduna Imphal East District ki Sawong Police Station ki manung channa leiba Nongpok Herok Me lekai dagi Thaunaujam Jiten Singh sahi kunga manga amadi Imphal West District ki Sekmai Police Station na konba Pumlau Awang lekai dagi Ahanthem Angau Maitei Elias Piba sahi kunga taruk kawi hairi aduga phagalaba Pripa ki Kedar aduna Ahong Sangwam Amuba sahi nifuga mathoi Langthabal Kunja makha lekai dagi ni hairi phagalaba KYKL amadi Pripa ki Kedar sing adu Myanmar gi ngomkhei lansenaba honaringai da phagat pangam khibani Makhoidagi selgi oina rupa lakh amaga lising marfu taruk satret kun phangba ngamki loinana NACN IMG Kedar ani aduna makhoibu mafam asida sangsilakhiba matamda mateng pangnaba honakhiba mali hainasu paw sina makhatari makhoibu Kamjong Police Station da sinakhiba loinana makhataba logi oiba thabaksing lokhatpa haukhre hairi nakala maromda thasigi kunga mathoidasu Sursanpur District ki Saikot Road ta Assam Rifles na lambi da lakpa gari amadi mioi sing check tawbagi thabak sathabada tu vehicle amada lakpa United Kuki Liberation Front UKLF ki Kedar ani Khulai ga konana Phare hairi Pharaba Kedar ani edu gi mamingna Thongkho kho baite sahi kunga taret amadi Kangkhulun guite sahi nifuga manga kawi hairi makhoi ani dagi 9mm gi pistol ama magazine ama kapa yariba marumari thang ama mobile ani phangle hairi makhoi ani gi tongan ba mioi sing dagi sel khaiba masu ki han khangan magi thabak ta chenaba mioi sing ni aina chapchana khangba ngamle phagalba mioi sing adu makha tana thijin humjin bagi thabak makha tana thijin humjin bagi thabak chathanaba Sursanpur Police ta sinakre hairi